Irang asina maram oiraga low panba ngamdraba loumee singda compensation pinaba Union Home Ministry na kaithorak-khiba lupa crore 35 ga lakh humpuge shenpham mari lainaba loumee singda lakliba February 10 phaobagi manungda pithoktrabadi akanba khongjang changshillagani haina COCOMI Farmers Wing na phongdorakli hiramasiga mari lainana ngasi lamphel leiba UCM gi office da pangthokpa paugi mifam amada COCOMI Farmer Wing gi co-convener elkiran hai kuki khulai paiba singna mamang chahigi me ahumdagi haurakhiba Irang asina maram oiraga lamdamasigi mipum khudingmakta hainingai leitana awachai thengpiri masida hena awachai thengpiriba sina nomagi suraga chariba loumee singni Irang asina maram oiraga statusigi tongan mafam singda low panba ngamdana leinakhi hiramasida Union Home Ministry na statusigi low panba ngamhodaba loumee singi yengduna compensation pinaba lupa crore 35 ga lakh humpu kaitharakibani adubu laibak thibadi Union Home Ministry na loumee singda pinaba state lengakta kaitharakiba shenpham asi hauji fauba loumee singda pithokdana thamli shenpham sing asi state lengakna thadokdana thambagi maram athuba matamda khanganbiyu loumee singi pithokdana leriba compensation asi lakliba February 10 faubagi manungda pithoktaba taragadi akanba khongjang changshillagani haina mahangna makha taki loumee singda ikhoina maru marang hawai kobi broccoli kobi full lay asina chingba mayam asi yendana mafam khudingi lana sohalaba mafam singda ikhoi yendana lai adugi mahai do ikhoi ngasidi kharaga chaba hore na dumai khanjai madujina chenmilonda imung amagi natragana lanuna sohalaba imungda kitang doisu piba hore loina hojiksu pakhata na chenmilonda kitang phagatna bohonabada COCOMI Farmers Wing na kharip amasung indam lorok swai sidaida thabe aba mafam singda thabiningba mafam thaningba mafam singi loumee singa pullaga makhata na su changjali loumee singna su mateng pangbiduna su lai ado hojik so dum pangdana tawminari government na loumee singda yamna miraibagi miyeng ama yengibase simadi February gi tang 10 bokki manungda loumee singi da mutta thadarakhiba shenpham adu bibiu natrabde khoi sungsoi soidan akanba protest ama changjalani haba wafam sima COCOMI Farmers Wing mai kaidagi nolukna thamjari hiramasiga mari lainana COCOMI gi coordinator Somarendro thokchomna hai hauji thokliba Irang asina maram oiraga lamdamasigi loumee singda chauna saitheng phangli Irang asi hek haurakpadagi hauna COCOMI na lamdamasigi sanmilon faganaba lamdamasigi loumee singa loinana thabak thoram kya ama pangthoktuna lakpane Irang asina maram oiraga low panba ngamdraba loumee singda pinaba kaitharakiba compensation gi shenpham asi lengangna athuba matamda pithokpiyu karigumba lengangna paikhatfam thokpa thabak sing paikhalaktrabadi Farmers Wing gi khongjang asida COCOMI na mateng pangani haina mahangna makha taki akoi compensation lama victim oreba farmers sing gi pigadaba loumee sing gi pigadaba crore 33 something point kharada government pithoktana lebase athuba matamda pithokpiyu duga khoi victim oreba mayam sibu khoi gi awab doi kan bi haina haijabani kariguma masi doroktegadi khoi farmers sing na khoi gi loumee sing loinana kanba khoi gi protest ama government gi mayakta changshillagani haibani masida khoi COCOMI su parent body moina so mateng ma khoina pangani anu yaragadi government athuba matamda khoi gi Farmers Wing na taliba dimal su pithokpiu farmer wing si yam wajarabni hek hobudi khoi gi la changba yadaba lampham ga yada chu lammi khoi gi volunteer myam tatlaga lau khoibna chingba ka su to krabani